MD Hill gi auto parking da masak phajaba nupa khanbagi changdamnaba man of the man khanbagi changdamnaba competition ama pangthokle haibagi loi khrana khoi Dew Films ki team da report tawbirakpagi matungina khoi Dew Films ki team na chatlaga record lawjarubagi record sindu yam leijare tingminasi point 1 point 2 na thambani aduna fraction tabani haina organization na takpirai khoigi maramdi masak phajabasi manipur da hojik yam khale khoigi for example album da masak phajaba mayam su ubirabani aduna masak phajaba hero mayam ubire aduna masak phajaba lak mari makhai muktagi khoigi hariba yam masak yam phajaba ahum machi moina khanga pirakpani aduna hoje khoigi team Reshma gate number 1 dagi Reshma gi khoigi phone ama lae hojik hello Reshma hello ta hello da Herojit hojik mapanda oiriba maung asi pure electric flying gumbani haibadi mioi manipur asi mioi lakh kun manga kun taruk ni masai sida khoigi nupa masing yengbala isna lakh taruk ka makhai ni lakh taruk makhai ni haibagi chapchaba report phangdare adudi Reshma nupa masing di lakh taruk makhai ni nupi masing di charana kyam lai Reshma nupa masing dagi da Herojit double ga ani haidi nupi masing kyamong ni mayak singna katang singna haibiu haizage da Herojit haizage haibadi nupa masing na lakh taruk ka makhai aduga nupi masing na lakh 16 ga subna ani ni aduga da Herojit yam nungai taba paw amana hojik MD Hill gi auto parking asidagi nupi amata sanghan khidre aduga manungda hana leramba nupi gaidu su amata sanghan laroi haibagi report chapchana phangdare adudi karigino Reshma hana leramba nupi singsu final round yengba ya hande haibisi kari maram lei kari maram gino report lagadam ta haibio haizage da Herojit haizage man of the man gi organizer gi chairman na takpirakpagi matungina nupi mayam singna masak phajaba nupa singte sum yengduna thambase achauba irang ama thorakpa yai haibadi khoi manipur da irang thoadi ban blockade dharna rally adaidi JC sema mayam chatnabini masi mayam se thoaning dabadagi nupi sing ase changhandabani hai aduga round khara da yenghalabasu final round simadi yenghalaroi haibagi warep chana laukhre da Herojit adudi nupi sing aduna final round yenghanba ya haiba mogi decision du nupi sing aduna accept taw ngambra Reshma taude da Herojit taude moina hairakpagi matungina aingonda hujik lairiba report asi nupa masak phajaba lakh 5 haidi lakh 5 akoi man of the man thokpa matam sida nupi lakh 16 na yengabanina suppose samna hairabada nupa first tar iba nupa duda lakh 2 na propose tawro aduga second tar iba nupa duda amu lakh 2 ang propose tawro aduga muk third tar paduda amu lakh 1 yung tawro haibadi ahoigi nupi se lakh 16 yam na yeng lakh panina lakh 2 yam tawradi masida thorakpa adi sound dei kai dei myam duna akoi akai atoi myam thorakani aduga organizer singsu out of control oigani haina takpirai aduga host yamna congested oigani samna haibada lakh 2 na sum haidi propose tawrabanina I love you hairpagi khonjel sina akoi MD Hill gi wangmada lairiba yumthangnaba mayam asida yamna disturb tawba haibadi angang singda like pabada ayet pa akaiba mayam ama oirakpa yabagi condition laiba aduga hojik marak thatna amu kai haini hojik yamna exam mayagi su yam langnariba matam oibanina masi ayet akai thoktanabani haina tambirai aduga loina na hojik oiriba condition asi mayam apandagi thokningdaba lai aduga aduda natana moina makha taraise manipur dadi akoigi rose pinabagi chatnabise yam kalli haijaba tare kari rose pinabagi chatnabi hoi da Herojit rose pinaba habadi akoi isai makta tawrsu rose myam nupa da hekta pinai ko nupina hadi hujik chatnabi one yam kana tawriba ko da Herojit aduduna masida akoigi first second third tariba sida nupi lakh 1 2 natana lakh 3 4 sina sum rose myam am pire khalo natragana lakh 16 na rose te pire khalo adui targadi akoi manipur dagi rose habise mutkiba yai haibagi chap chaba fire bama leibana haidi myam
ꯑꯩꯈꯣꯏꯒꯤ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯔꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯣꯁ ꯑꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯕꯗꯒꯤꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯗꯥ ꯍꯦꯔꯣꯖꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯇꯨꯡꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯔꯦꯁꯃꯤ ꯑꯗꯨ ꯐꯥꯏꯅꯦꯜ ꯔꯥꯎꯟꯁꯤꯁꯨ ꯍꯧꯔꯛꯀꯗꯧꯔꯦ ꯑꯗꯨꯒ ꯔꯦꯁꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯁꯃꯤꯁꯨ ꯍꯧꯖꯤꯛ ꯒꯦꯠ ꯅꯝꯕꯔ 1ꯗ ꯄꯣꯁꯇ ꯉꯥꯔꯨꯕ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯎꯃꯤꯁꯤꯡꯅ ꯄꯥꯎ ꯄꯤꯔꯛꯑꯦ ꯅꯪ ꯀꯔꯤ ꯄꯣꯁꯇ ꯉꯥꯔꯨꯕ ꯌꯥꯎꯕ꯭ꯔꯥ ꯁꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯎꯅꯕ ꯈꯔ ꯌꯥꯎꯔꯛꯑꯦ ꯍꯥꯏ ꯔꯦꯁꯃꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯗꯥ ꯍꯦꯔꯣꯖꯤꯠ ꯍꯥꯏꯖꯒꯦ ꯁꯝꯗ ꯁꯝꯗ ꯗꯥ ꯍꯦꯔꯣꯖꯤꯠ ꯃꯁꯤ ꯌꯨꯝꯗꯒꯤ ꯄꯣꯁ ꯇꯧꯔꯒ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯏꯟꯅꯕꯁꯤ ꯌꯥꯎꯕꯗ ꯑꯩꯁꯨ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯈ꯭ꯔꯦ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯔꯕꯔ ꯕꯨꯂꯦꯠꯇ ꯈꯤꯇꯪ ꯌꯥꯎꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ